ꯁꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯌꯥꯝ ꯍꯣꯟꯈ꯭ꯔꯦꯀꯣ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯑꯣꯏꯕꯩꯅꯦ ꯃꯤꯠ ꯎꯗ꯭ꯔꯦ ꯀꯝꯕꯥꯡ ꯂꯩꯔꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯝꯕꯥꯡ ꯂꯩꯔꯝꯕꯤ ꯍꯥꯏ ꯃꯥꯜꯂꯦ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗ ꯆꯐꯨ ꯁꯥꯐꯝꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯤꯇꯝꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯁꯤꯗ ꯍꯣꯠꯅꯔꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯃꯣꯏ ꯏꯃꯨꯡꯒꯤ ꯆꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄꯗ ꯇꯥꯏꯊꯣꯛꯇꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯕꯖꯥꯔꯗ ꯀꯩꯀꯥ ꯆꯥꯅꯔꯤꯕꯁꯦ ꯁꯤꯗꯒꯤ ꯆꯦꯡꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯐꯥꯔꯃꯔꯁꯤꯡꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯐꯥꯔꯃꯔꯅꯤ ꯑꯗꯨꯃꯛꯄꯨ ꯑꯁꯨꯃꯥꯏꯅ ꯂꯧꯕꯨꯛꯇ ꯀꯨꯝꯃ ꯈꯣꯠꯂꯒ ꯇꯣꯏꯅ ꯊꯕꯛ ꯁꯨꯕꯗꯤ ꯉꯝꯗꯕꯅꯤ나 ꯃꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯌꯥꯏꯄꯣꯛ ꯀꯩꯀꯥ ꯂꯥꯜꯂꯒ ꯀ꯭ꯋꯥꯔꯨꯛ ꯃꯔꯤꯡꯗ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯃꯥꯝꯃꯒꯤ ꯂꯧ ꯌꯩꯕꯒꯤ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯇꯣꯏꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯎꯔꯦ ꯑꯩꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯦꯕꯀꯣ ꯆꯠꯇꯣꯏꯁꯦ ꯑꯗꯣ ꯁꯤꯗꯩ ꯆꯠꯂꯒ ꯑꯪꯊꯥ ꯐꯥꯎꯈꯤꯗꯣꯏꯅꯤ ꯄꯨꯡ ꯃꯉꯥ ꯃꯈꯥꯏ ꯈꯔ ꯇꯥꯔꯝꯃꯗꯧ ꯃꯥꯜꯂꯦ 6ꯇꯤ ꯇꯥꯔꯦ ꯑꯗꯨ ꯆꯠꯂꯨꯔꯒ ꯌꯦꯡꯉꯨꯔꯒꯦ ꯃꯦꯆꯤꯟꯅ ꯌꯩꯗꯣꯏꯅꯤꯅ ꯐꯧꯕꯣꯝ ꯀꯩꯀꯥ ꯄꯩꯁꯟꯕ ꯑꯗꯨ ꯇꯧꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯆꯠꯂꯨꯔꯁꯦ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯐꯖꯕꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯃꯥꯡꯗꯕꯨꯗꯤ ꯎꯠꯈ꯭ꯔꯦ ꯑꯗꯨꯁꯨ ꯍꯦꯟꯅ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯎꯔꯦ ꯂꯩꯆꯤꯟꯗꯤ ꯐꯖꯅ ꯊꯥꯔꯦꯍꯦ ꯉꯧꯕꯁꯦ ꯂꯩꯆꯤꯟꯅꯤ ꯌꯥꯏꯔꯤꯄꯣꯛ ꯌꯧꯔꯦ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯌꯧꯗꯣꯔꯦ ꯌꯥꯏꯔꯤꯄꯣꯛ ꯈꯤꯇꯪ ꯌꯧꯐꯠꯇ꯭ꯔꯦ ꯕꯖꯥꯔ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯌꯧꯔꯦ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯗꯨꯀꯥꯟꯁꯤꯗ ꯑꯗꯨ ꯍꯣꯔꯦꯟ ꯂꯧꯗ ꯀꯩꯀꯥ ꯆꯥꯕꯒꯤꯀꯣ ꯌꯧꯁꯤꯜꯂꯨꯔꯁꯦ ꯁꯤꯗꯒꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯂꯥꯜꯂꯒ ꯄꯤꯖꯤ ꯆꯤꯡꯂꯛ ꯑꯗꯨꯗꯒꯤ ꯆꯪꯐꯝꯗꯨ ꯀꯔꯤꯕ ꯑꯔꯤꯄꯥꯠ ꯍꯥꯏꯕ꯭ꯔꯥ ꯂꯧꯔꯦꯝꯕꯝ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯆꯪꯈꯤꯗꯣꯏꯅꯤ ꯃꯌꯥꯝꯁꯦ ꯂꯧ ꯆꯠꯂꯤ ꯃꯥꯜꯂꯦ ꯊꯪꯒꯣꯜꯒ ꯌꯥꯎꯋꯦꯍꯦ ꯁꯤ ꯈꯣꯡꯅꯥꯡꯁꯦ ꯏꯃꯥ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯂꯩꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯂꯩꯕꯅꯤ ꯅꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤꯀꯣ ꯆꯥꯎꯔꯦꯅꯦꯀꯣ ꯕꯕꯥ ꯍꯣꯏꯒꯤ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯃꯃꯥꯡ ꯊꯥꯅ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯑꯩ ꯁꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯒꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤꯗꯨꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯟꯗ ꯌꯥꯝꯅ ꯄꯔꯦꯡ ꯁꯥꯟꯅ ꯅꯥꯀꯟ ꯂꯩꯕꯅꯦ ꯁꯤꯒ ꯃꯥꯡꯗ ꯑꯃ ꯂꯩꯔꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯆꯠꯄ ꯃꯇꯝꯗꯗꯤ ꯈꯣꯡꯅ ꯆꯠꯂꯦꯕꯀꯣ ꯁꯤ ꯂꯝꯁꯥꯡꯗꯤ ꯌꯥꯝ ꯁꯥꯡꯉꯦ ꯁꯤꯒꯤ ꯂꯝꯁꯥꯡꯁꯤ ꯀꯔꯝꯍꯥꯏꯅ ꯋꯥꯔꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒ ꯈꯝꯕꯒ ꯈꯣꯡꯅ ꯆꯠꯄ ꯋꯥꯔꯤ ꯁꯥꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯂꯝꯕꯤꯁꯤ ꯁꯥꯡꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯂꯝꯕꯤꯅꯦ ꯌꯥꯝ ꯆꯠꯄ ꯋꯥꯔꯤ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔ ꯆꯠꯄ ꯀꯥꯟꯗ ꯋꯥꯔꯤꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯝꯕꯤꯁꯦ ꯁꯥꯡꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯒꯤ ꯁꯤ ꯂꯝꯕꯤꯁꯦ ꯈꯣꯡ ꯆꯠꯄ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯌꯥꯝꯅ ꯆꯠꯄ ꯀꯔꯤꯁꯤꯔꯥ ꯑꯗꯣ ꯂꯝꯕꯤꯗꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯁꯤꯗꯤ ꯌꯦꯔꯄꯣꯛ ꯂꯝꯁꯥꯡ ꯀꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠ ꯆꯠꯄ ꯀꯥꯟꯗꯗꯤ ꯁꯤꯗꯒꯤ ꯐꯥꯎꯗꯔꯛꯄꯅꯦ ꯁꯤ ꯄꯤꯖꯤ ꯃꯊꯛꯇ ꯈꯣꯡ ꯂꯝꯕꯤ ꯑꯃ ꯂꯩꯌꯦ ꯀꯪꯂꯦꯟꯗꯣ 2 ꯄꯨꯋꯦ ꯆꯐꯨ 2 ꯄꯨꯋꯦ ꯑꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯤ ꯌꯥꯎꯗꯕ꯭ꯔꯥ ꯇꯦꯡꯀꯣꯠꯇꯤ ꯌꯥꯎꯗꯦ ꯈꯥꯕꯩꯗꯤ ꯌꯥꯎꯋꯦ ꯑꯗꯨ ꯍꯥꯏꯌꯣ ꯆꯦꯀꯞꯇꯤ ꯌꯥꯎꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯂꯧ ꯌꯧꯅꯕ ꯑꯃꯨꯛ ꯊꯧꯈ꯭ꯔꯁꯤ ꯄꯤꯆꯤ ꯌꯧꯔꯦ ꯄꯤꯆꯤ ꯌꯥꯏꯔꯤꯄꯣꯛ ꯄꯤꯆꯤ ꯑꯩꯈꯣꯏ ꯂꯧ ꯌꯩꯕꯒꯤ ꯀꯟꯅ ꯄꯣꯔꯁꯟꯒ ꯊꯧꯗꯣꯛꯅꯔ ꯂꯩꯔꯦ ꯁꯤꯅ ꯆꯤꯡꯂꯛ ꯄꯤꯆꯤ ꯆꯤꯡꯂꯛ ꯍꯥꯏꯗꯣ ꯁꯤꯅꯦ ꯃꯇꯝ ꯑꯃꯗꯗꯤ ꯁꯤ ꯂꯥꯟꯕ ꯀꯤꯅꯔꯝꯃꯤꯅꯤ ꯁꯤ ꯖꯒꯥꯁꯦ ꯄꯤꯆꯤ ꯆꯤꯡꯂꯛ ꯑꯗꯨꯒ ꯑꯥꯔꯨ ꯆꯪꯀꯣꯏ ꯃꯁꯀꯧꯇꯦ ꯂꯧꯔꯦꯝꯕꯝ ꯁꯤꯅ ꯂꯧꯔꯦꯝꯕꯝ ꯆꯪꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯣꯝ ꯑꯣꯏꯔꯣꯝꯗ ꯆꯠꯈ꯭ꯔꯅꯤ ꯁꯤꯗꯩ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯆꯠꯈ꯭ꯔꯅꯤ ꯁꯣꯝꯗ ꯑꯔꯤꯄꯥꯠ
Orang paling jang bagi lambi ni. Keno lau ye pa mo ngan man ro. Sini, upay lai te. Ko nang yo. Tam do wa ne. Puai. Puai. Oh, ko ni. Are lai mai tam do wa ni. Yo re. Es. Ma ni ma le yang pa se ngan si de. Hunang. 저 고롱탕 먹었노. Dia. 어. 나 훈웅이요. Wa kana. Ko pen ka ang dum te. Ah. Yo re. Si ngak taga khodai yetta na ma de ma le uran. Ora thangat pada. I lau doi ra. Noi bu phang da ba mi ma cha loi thang kan li. Lau ma tam ni na. Lau ma tam ni na. Hunung ai. Aku dah. Hunung ai. Cái nói là lâu vậy mà lâu hay cái nó camera cái tao làm gì nào cái nào cái nó cái đó Hai bawa gue ya. Oi. Kong siapa sana? mà Kong siapa? Ara yuri. ada di jalur roh kok Hei. kerang nganahan nih Sang yua. nah Hila ganggu. dar Nini ni. Nini. Tatang gitu, nini gitu. Tatang ung batang ko tili nuru tu. mày hay munu tuh Hai ba kau ring yewa. rồi cốt sẽ sang độc tôi nè mà nung ra lại mà là những hành cái cốt sẽ lấy cái shit nang cái này chân thi tay đi bà hôm căng băng ngầm cái đó sao 빨리 레이. ngasi hajin deh roh 다시 해전되니. 빨리 있지. 하나기 파고 아니고 스모이 꽃이 아니나 벤자다 꽃이 통저란 님 누비는 떠오르. 누비고 빨리 되니 반 떠오르 빨리 있지. 꽃이 통저란 님 되고 누가이가담 왕 멋이다 시기 som기 꽃이죠 영혼이 시부 꽃기 통 빨리는 시 까나나 탕갈라 까나나 하진도 있는 시다 아이요 시지 카달라네요 카달라가 시다 떠가 인징가네 시주 파고 가이되니 시대 파고 라우도이나 거기 나무 하가짜니 헤이 핵 여러가 파우봇 군티 꽃다기 가이도가 한그래 거 보라다 또 웃티베 마람제 하행 넥락까드라나고 asmaina isma 파우 가이버 헤이 미나가 넥락까드라나 파카타나 웃트람요 어제 ꯑꯩꯈꯣꯏ ꯃꯥꯃ ꯍꯣꯏꯒ ꯇꯧꯔꯒ ꯁꯟ ꯌꯦꯡꯕ ꯆꯠꯂꯤ ꯁꯟꯗꯣ ꯃꯈꯥꯗ ꯄꯨꯜꯂ ꯊꯝꯃꯦ ꯍꯥꯏꯕꯀꯣ ꯂꯣꯏꯅꯕ ꯁꯟꯅꯦꯀꯣ ꯑꯃꯣꯝꯅꯤ ꯁꯤ ꯂꯩꯔꯦ ꯑꯃꯣꯝꯅꯤ ꯆꯥꯎꯔꯦ ꯄꯤꯛꯇ꯭ꯔꯤꯗꯀꯣ 이제 까부이 북한 지금 좀 가. 머리가 난 꼴기 간디. 잠깐 행아 헐. 어디 맞으러 왔어요, 인간. 이거 나쁘 요거래 6항만 그래. 예, 호랑이 보이네. 한두 빨리. 시기 파우 후직 당갈리시나 용기 부나 보내 볼까 가리 시다 요래 호봇 군트라 니푸 군 45 묵과 라라 hay là chắc hay không cả đấy phao tara mu hấp tụi này vậy xong đã 10 20 30 30 ga 3 34 adudi nipu mari natro indon cha khoi driver se khoi isu nu pa na gi ai na isu thoi mama di chen
Hello. ต่อก็รู้สึกปูแล้วเนี่ยยมดา Oh. การีꯑꯗꯨꯝ ꯒꯥꯔꯤ ꯆꯠꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯃꯥꯃꯒꯤ ꯂꯧ ꯌꯩꯕꯒꯤ ꯐꯧꯕꯣꯝ ꯈꯔ ꯈꯣꯝꯕ ꯌꯥꯎꯕꯤꯔꯝꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯗꯣꯏꯅꯦ ꯌꯦꯡꯉꯒꯦ ꯐꯧ ꯍꯥꯞꯈꯤꯒꯦꯀꯣ ꯃꯌꯥꯝ ꯇ꯭ꯔꯤꯞ ꯑꯃ ꯄꯨꯈ꯭ꯔꯦ ꯕꯣꯔꯥ 50 ꯄꯨꯈ꯭ꯔꯦ ꯁꯤꯅ ꯌꯨꯝꯗ ꯊꯝꯂꯝꯃꯅꯤ ꯐꯧ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯧꯗ ꯑꯃꯨꯛ ꯀꯨꯝꯃꯅꯤ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯃꯥꯃꯒꯤ ꯑꯉꯥꯡꯅꯤ ꯄꯦꯄꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤꯗꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯄꯣꯂꯥꯡ ꯁꯥꯕ ꯇꯝꯕ ꯍꯧꯔꯗꯝ ꯄꯩꯌꯥ ꯄꯥꯏꯕ ꯍꯧꯔꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯏꯗ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯥꯏꯉꯁꯥꯏ ꯑꯌꯨꯛ ꯆꯥꯈꯤꯕ ꯁꯦꯕꯣꯠꯇꯣ ꯁꯤꯅꯤ ꯍꯥꯎꯋꯦ ꯃꯍꯥꯎ ꯌꯥꯝ ꯂꯩ ꯄꯦꯄꯦ ꯌꯥꯝ ꯅꯧꯋꯦ ꯌꯥꯝ ꯄꯥꯜꯂꯦ ꯁꯤꯗ ꯁꯦꯕꯣꯠ ꯑꯃꯗꯨꯅꯦ ꯁꯤꯅ ꯀꯔꯝꯕ ꯕ꯭ꯔꯤꯠꯅꯣ ꯈꯪꯗꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯌꯥꯝꯅ ꯁꯤꯗꯤ ꯂꯤꯔꯝꯃꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯤꯇꯝ ꯑꯃꯈꯛꯇꯪ ꯎꯠꯆꯔꯛꯀꯦ ꯂꯥꯏ ꯈꯨꯕꯝ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯖꯒꯥꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯈꯨꯕꯝ ꯑꯝꯇ ꯎꯠꯆꯔꯛꯀꯦ ꯈꯪꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯁꯤ ꯂꯩꯕꯥꯛ ꯀꯩꯀꯥ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯑꯦꯔꯤꯌꯥꯁꯤꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯁꯥꯕꯒꯤ ꯇꯧꯐꯝꯅꯦꯕꯀꯣ ꯁꯤꯁꯦ ꯁꯣꯝꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤ ꯑꯦꯔꯤꯌꯥꯒꯁꯤ ꯂꯩꯕꯥꯛ ꯇꯧꯐꯝ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯀꯝꯕꯥꯡ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯝꯕꯥꯡ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗ ꯆꯐꯨ ꯁꯥꯐꯝꯅꯦꯕꯀோ ꯑꯗꯨꯒꯤ ꯃꯤꯇꯝꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨ ꯎꯠꯆꯒꯦꯅ ꯇꯧꯔꯛꯄꯅꯦ ꯑꯗꯨ ꯂꯧ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯥꯗ ꯐꯧꯕꯝ ꯍꯣꯜꯂꯤꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥꯃ ꯍꯣꯏꯒꯤ ꯂꯧꯅꯦꯕꯀꯣ ꯄꯨꯔꯥ ꯇꯝꯄꯥꯛ ꯍꯥꯏ ꯌꯥꯔꯦ ꯈꯨꯟꯁꯤꯗꯣ ꯑꯗꯣ ꯃꯣꯏ ꯈꯨꯟꯒꯤ ꯄꯟꯊꯣꯡꯅ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯆꯐꯨ ꯁꯥꯕꯒꯤ ꯂꯩꯕꯥꯛ ꯀꯩꯀꯥ ꯇꯧꯐꯝ ꯍꯥꯏꯗꯣ ꯁꯤ ꯑꯦꯔꯤꯌꯥꯁꯤꯅꯦꯕꯀꯣ ꯁꯤꯗ ꯇꯧꯔꯤꯁꯤ ꯆꯐꯨ ꯁꯥꯅꯕ ꯂꯩꯕꯥꯛ ꯇꯧꯈꯤꯕꯒꯤ ꯑꯍꯣꯕ ꯉꯥꯛꯇꯅꯦꯕ ꯁꯣꯝꯗꯒꯁꯨ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯤ ꯑꯦꯔꯤꯌꯥꯁꯤꯃ ꯑꯗꯨꯒ ꯁꯣꯝ ꯃꯈꯥꯗꯒ ꯁꯤꯒꯤꯁꯦ ꯂꯩꯕꯥꯛ ꯇꯧꯐꯝ ꯉꯥꯛꯇꯅꯦꯀꯣ ꯑꯗꯨꯒ ꯉꯥ ꯃꯇꯝꯗꯅ ꯉꯥ ꯐꯥꯕ ꯑꯗꯨ ꯂꯩꯕꯥꯛ ꯆꯐꯨ ꯁꯥꯅꯕ ꯇꯧꯈꯤꯕ ꯖꯒꯥ ꯉꯥꯛꯇ ꯑꯣꯏꯗꯧꯅ ꯉꯥꯀꯣꯛ ꯒꯝꯂꯥ ꯑꯗꯨꯗꯩꯗꯤ ꯀꯝꯕꯤꯒꯨꯝꯕ ꯁꯥꯕ ꯆꯐꯨ ꯃꯈꯜ ꯁꯥꯕꯗꯣ ꯁꯤꯗꯩꯅ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯀꯩꯊꯦꯜ ꯆꯠꯂ ꯍꯜꯂꯛꯄꯅꯦ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯍꯦꯛ ꯃꯅꯥꯛꯄꯤꯅꯤꯀꯣ ꯑꯩꯈꯣꯏ ꯕꯣꯛ ꯑꯗ ꯍꯧꯖꯤꯛ ꯁꯤ ꯐꯧꯕꯝ ꯈꯣꯝꯃꯤꯁꯦ ꯑꯗꯣ ꯁꯤꯒ ꯃꯊꯛꯀꯤ ꯐꯩꯗꯣꯝꯁꯤꯒ ꯃꯊꯛꯇ ꯁꯪꯉꯝ ꯑꯃ ꯁꯤꯗ ꯁꯪꯉꯝ ꯑꯃ ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯍꯟꯈ꯭ꯔꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤꯃꯨꯛꯀ ꯀꯨꯏꯔꯦ ꯂꯧꯕꯨꯛ ꯀꯨꯝꯗꯕꯁꯦ ꯄꯨꯟꯁꯤꯒꯤꯗꯤ ꯑꯍꯥꯟꯕꯅꯦ ꯌꯥꯗ꯭ꯔꯦ ꯌꯥꯅꯔꯥ ꯌꯥꯗ꯭ꯔꯦ ꯀꯨꯝꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯍꯀꯨꯝꯁꯨ ꯁꯤꯒꯤ ꯂꯧꯐꯝ ꯁꯣꯝꯗ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯁꯣꯝꯗ ꯁꯤꯗ ꯑꯩꯈꯣꯏ ꯃꯥꯃꯒꯤꯅꯦ ꯂꯧꯔꯥꯛ ꯑꯃ ꯆꯍꯤ 2 ꯆꯥꯗꯤ ꯀꯣꯟꯅꯔꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯃꯥꯃꯒꯤ ꯂꯧ ꯌꯩꯕꯗ ꯄꯥꯡꯉꯤꯕ ꯁꯦꯕꯥꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣ ꯕꯦ ꯑꯩꯗꯤ ꯀꯅꯥꯔꯣ ꯏꯇꯩꯃ ꯑꯃ ꯌꯥꯎꯔꯝꯃꯤꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯀꯟꯕ ꯉꯥꯛꯇꯅꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯄꯩꯔꯤꯁꯦ ꯈꯔꯒ ꯋꯥꯠꯂꯤꯀꯣ ꯐꯩꯗꯣꯝ 3 4 5 ꯏꯊꯛ ꯂꯩꯈꯤꯀꯣ ꯌꯥꯝꯃꯤꯍꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯌꯥꯝ ꯍꯣꯟꯈ꯭ꯔꯦꯀꯣ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯑꯣꯏꯕꯩꯅꯦ ꯃꯤꯠ ꯎꯗ꯭ꯔꯦ
Pakang ama yang kalle he. Rasa kisi. Ama, warbo. Ha. Tum dre ba. Akhoi sen junga si de khara tau re he. Hui. Babung. Babung lại. À. Mayam sida honari se mayam adum akhigi chana thaknaba wattanaba honari ba ngaktane bako moi imungi chaba ngamdraga su atopada taithoktoini ana mayamda bazar da kai ka chanari base sidagi cheng su adum yaudaba natte adum yaurini ana farmer singbu respect tauba ado akhoi su farmer ni adumakpu asmaina labukta kumba kholaga toina thabak subadi ngamdamnina moibu ikai kumna pam thoi aduga si yaudagadi punsi se yadabnina ko ado isagi haina jabi sinfam damak adum tauba natabita loina tas tausin bako akhuisu adum sure habadi adum chahi amani si manung sida akhuisu adum kitang sinfam se khara change lakpagi lobuk kumba khotpa lep khibai wane bako akhuisu angang oi ngaida mi gi khulanga chalaktana adum kai ka adum matung indana khottana adum tawre bako no hojik so adum haibudi hai adu yam kanna suba ngamjre ngasai phobra thangdokpa sang loi thindokre toina sudabai ko adu suriba akhoi kaka mayam sidi ngasai ayuktagi hauno hojik phau wai haiba haidri bako respect tamina si ana sigi waraga suren halaga mayam punna chak chaminaraga awa nungai phagi jugai tawnaraga adugi nungai basum mahau amani lau udaba mina di khangaroi to sigi nungai base adu mayam du uthok chaningdana ngasi aigi video se cover tawbane bako asmaina ore thaina di mejin amda yainaram ponte amuk khommi phau asmain khomba ga chen doini ko jau launa ga phau kaino ga se charong ga jau laura chen doini adu ga yaiba nangna ba ko to yaira ga sum chairong thar ga charu kan bi haiba ma singsu lai sok ta bana te mo chairong na khutta kan gi ba khot ki ba mayam adu wari su nungai nungai lai adu ga si sina pulap paisilaga mejin na yai hidoini na hojikidi waba se kya aduk yona di wawdi oinadre phobong khombaga horen phobora thangbaga yaibai somoi misingi mi laktoini asmaina dum matam gi kha change lakpa hai tare ko adu yenghaningdana mayamda dum ucharakpani da lairibo mafam je mayam chamam narangani nongpok semai somda laire aduga waruk maring gi lokon ni sije akhoi mama gi akhoi ima gi hek manau pa gi ko mokwana pa gi adugi lofam ni akhoi jumba teng pang ba chat pai tare chahi amada amungtang uraga su ko adugi mami ni ucher se mayam adur di makha ta bo yengminar se ko ngasi gi lofam je sina last round ni ko pulap pusla doini aduga sigi mechin na yaiba haudoine aduga akhoi somu si mafam je mu thado sala doine adugi mu pulap pusla ko mu yenghange
다 조이. Koi mama gi lopam dik yai cái đâu rồi yai bagi ready de lai re phom khom ba loi re ko pura ko ka adu video lau tho ge loi re yai ba mi chin na yai bu ngai ra mar do di nu ngai re hayeng ayuk ti nu ngai ne mak chang loi thin doi som da toi na su da bai ko na sai phau bora fu manga thangat pa yum da gari da hapagi ko adu ga sigi phobom khra phobom budi yam lum man te phau ga sai thang da pu da cha ji loi gra toi toi re adu yum da sumuk thang ji lu gi are mayam adu da han bagi mu lambi mate ma ulak akhoi pupu da ngakang chang ngen chang ma ma sa khang dre kana no na hai ta ko ujak lang ni ko ujak lang ni ko Aku kayak sih, tapi kalau ni jenuh maka salah kai. pupuda akhoi da panjaba komla do piram Kowanung cha. hanure koi pupu ge manang pa Baby le, hai kai cha manwa lo hai ni chui hingra. Ha ar cha pom na yau khol bini. Hai yuk cha hadi dadi cha cha lang no. Hai di cha. komla chimre hai Loi me kai simri hai so. Simri hai. no nang ka no No. coi luôn. ngora no Nutidi. Hay là cái này rồi. Ko do no. Ngon đâu. mayam ngsi gi di swai dum kainer se next block to mu thengna si ko asi gi na de mapum si thato ge mayam pun muk su bye bye